Ahan magtada Miriel Gaming Shell YouTube channel asigi mai kaidigi because singing thaugsam na mayam bui kok nona taram noksel mayangi mafam do kudol tamsena bagi da mangsi yagai tambagi sani ga yang khai mga show sharu do pudun laksel mayam pun na muktaminarashi matam di haugsin khibana haugjikti mamsu torok na mayangi matam mado silak lami matama sidan sing khai ngan do magi nupi na khai bagi matung ina magi mayam samjai sibo loi thakri makhoi khulla si wanga Singya tamya sing makut masha simasil ka simen chilaga selan kragi haira mahagaro maning adom da sang am makhoi gi maning yiwa khong adu life at bam yam du yom silag leiri makuta maira ma pairi ka sang pani adu ga mayam gi makhong pulli badu thadukli makut masha du adu makpulli ma gi tung adom degi saurbu ukak amakhakna phaina makhut ani makto phantok hallaga pulli masilla du su phibul adu nammi adu ga mahakna mangak samadu da thori yama thurega Tongala dom the lak lak na sing thorak lam mayam samjai na du ngak sing ngang labani manaw ni pa sibo mahang na singnari bani mahang na pudor iba sikada idun khai bidu khangmanati lak na puthorakli aduga makhoi gi khulla si wang madom da sing na tapna purak lami midangi mata moira ba shwashim na tawasida kunjam ya madu sumai mahi makhoi gi tongala dom na thoklaga dawri badu ye makhoi wa mat ngangdi mifata samjai sinan Kulla si awa batari badu khoi badu kunjam yam siloi na makhangli bani napu shapu singlaga shum puthorak bana makhoi gi kulla si awang bang wa shom na porak lami aujiki makhoi gi kulla si wang ma shom da khar laptak na pat ke ashu laidi bani nanga shom da satkho amuk hanai khoi gi kulla si da hanjilak pa yaru ko aduga ato ba mi ta ba kulla su nak lairu nak te lamlakta umang de laigida ba sag pangkamni satkro selo nasak adu yengningdi ngasidi na ki pokmi na banana ni pa amal lay ni hay na ki wakhol da khakhallaga ay gi su pokmi na ba yam ba lay hay bi du khallaro si khriya hay de khallaga da bani khulla sin na ki pokm khoiri na phum ta ki bani hay bi du suning sing laga na hak lay ra bi pung tak pa pung si batai sat kroselo na ya si da swani people nam labani na khulla si masu phallaga pulli na kunga si mangai re sat pa yan ba gi da mak ta ay thaduk lebasi sat kroselo ay na mafam sida lay ngay di ay meeting ruang matam na sat kikataban mayam samjay dun lak na ili hana sanga pa hu isa daban na masado su kharakang silab adumak mamay do hafitang on silaga mamit khani yeng laga nong muna traga nong mudinang khanglakani haibigi matagum singnaraga sumtring na adumang masado hairang tawraga sat kirami singkhaingan na nisyo na upayagi matik pikli ngay di ginungsi sana na lay minarakiban adubu khangaw daban nong layam na mahaki ko asida wakalladu pusilakibana ngasidi khaibong tanari hoida hai masingidana punsigi tangkak ama haibado silai naw nung sinabadagi kunjami yamasigi punsin hena mamal yami aidi masilla sida sumna solaga mahagado mayum madom da dumak sangkirami ngasi mahaki mayambo oiriba samja asne khulla sidigi khong thangdu hankibasi loi thadokhribasi matong taba matamda karibo oirakadoriba Jingkai ngan bagi mafamda mayam samja siamuk hinglaga halakhigadra natragan karibu tawrakaduri bakhai bidi mifata samjai du laibakta tamlari nakalamarom na kamdauri midangi matamo silak labanina tamya thel kuljani sothegi mayum da mahang na hai khibagi matung ina palina ina tagaduriba pakhang na hasing adu loina maglaknari sothegi mayum da saba thakpa singa du silangla pizza pitak tauri mamsil ga thengsil ga matamo silak labanina sothena mayam adu da sumna bakhairami ngasi khulla sibu sangani haina palitari bana khoi singasi na khoi tara manga kun mukti subu malini ko kun mukti suri na khoi na sana khangda bani maru oinai khoi gi khulla sigi konjil kha awang asi seksine sinaga bani nongpuk nongso badu sumangai aduga ai khoi gi khulgi lam pak ase na khoi manga taruk amana masima di seksine senada ba yada bani ko kariguma singna ba ama laira badi ai gi nakte lak laga engona pau tamlaraga bani phare na khoi hayeng inimitta na khoi mut maren singno pali na ina ma khoi kul muk so muk ta jara se chalo mata ma se housing khina bani kodong thi bana ngai rega laira ba gumnani ai khoi gi khulla si housing taw basi mahang wai kya si hairaga makhoi tara pullado thokri sakri khaibong tanakri kha awang nong pok num chupta mata ma si maktada nakala marom na kamdawi karong gi mayumdan karong adu mathandaga laibani mahak wakhal moni mahang na khalibasi ngarang ta makhoi nipal hinglaga sakhibado maduna matung tabad karibu amuk tawrakani khulla sida karamba lalung silakani haibadini mahang na khalibasi makhoi maithiba piba ngamli haidra tarai laithokpadumadi aranbo oigani haidna khalli karong adu laita phum khangdi numidangi matamo silaklabasu mathandaga laidani saram thaglamin thi nungaini khangdrabani mahak adu sak thongbai thongdabai tawraga adumak lairabani wakhal na mangla
ꯑꯩꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯁꯪꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯨꯕꯅ ꯐꯔꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯌꯨꯝ ꯑꯁꯤꯗꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩꯁꯨ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯒ ꯃꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯂꯤ ꯅꯥꯏꯔꯤꯕꯁꯤꯗ ꯁꯪꯕ ꯌꯥꯎꯔꯨꯕꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯀꯔꯤ ꯇꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯏꯇꯦꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯏꯇꯦ ꯑꯗꯣ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯇꯐꯝ ꯂꯥꯐꯝ ꯈꯪꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯃꯃꯤꯠ ꯃꯅꯥꯗꯨ ꯃꯨꯁꯤꯜꯂꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯀꯥꯔꯣꯡꯁꯨ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ ꯄꯥꯏꯇꯦ ꯑꯁꯤꯒꯤ ꯃꯁꯥꯗꯤ ꯄꯨꯡꯁꯤꯡ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯃꯨꯛ ꯑꯄꯥꯏꯕ ꯅꯨꯡꯁꯤꯠꯀꯨꯝꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯗꯨꯃꯛꯅꯅꯤ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯖꯥꯔꯨ ꯑꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯃꯀ꯭ꯂꯥꯛ ꯑꯗꯨ ꯅꯤꯛꯂꯤꯕ ꯃꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯒ ꯂꯩꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯁꯤꯅꯕꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯣꯔꯤꯕ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯛꯀꯗꯣꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯖꯥꯔꯨ ꯑꯗꯨ ꯄꯥꯏꯇꯦꯗꯨ ꯃꯁꯦꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯆꯠꯀꯅꯤ ꯑꯩꯅ ꯇꯧꯒꯅꯤ ꯑꯩ ꯆꯠꯀꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯆꯠꯂꯒꯅꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯒꯤ ꯄꯣꯅꯥ ꯊꯥꯔꯤꯕꯗꯣ ꯂꯧꯊꯣꯛꯏ ꯃꯄꯥꯜ ꯊꯣꯛꯀꯗꯕꯒꯤ ꯍꯣꯠꯅꯩ ꯈꯨꯗꯥꯡ ꯑꯗꯨꯗ ꯃꯖꯥꯔꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯤꯌꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯔꯝꯕ ꯇꯥꯛꯂꯝꯕ ꯇꯧꯗꯨꯅ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯅꯑꯣꯡꯗ ꯆꯠꯄꯁꯤꯗꯤ ꯑꯩ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯍꯌꯦꯡ ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ ꯇꯥꯗ ꯀꯥꯔꯣꯡꯗꯁꯨ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯆꯣꯊꯦꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯁꯥꯗ ꯇꯧꯔꯤꯕ ꯑꯅꯃꯍꯥ ꯆꯨꯔꯕ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩ ꯅꯪꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗꯕꯅꯣ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ ꯄꯥꯏꯇꯦꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯁꯤꯗ ꯋꯥꯗꯤ ꯉꯥꯡꯗꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯒ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗꯅꯤ ꯄꯥꯏꯇꯦꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯨꯝ ꯆꯠꯂꯣ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯂꯣ ꯅꯪꯅ ꯌꯥꯀꯥꯏꯍꯟꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯡꯒꯜꯒꯗꯕꯅꯤ ꯆꯠꯂꯣ ꯄꯥꯏꯇꯦ ꯑꯗꯣ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯃꯈꯣꯏꯒꯤ ꯇꯃꯤꯌꯥꯇꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯅꯤꯄꯥ ꯃꯉꯥ ꯇꯔꯨꯛ ꯑꯃꯗꯤ ꯀꯥꯔꯣꯡꯁꯨ ꯂꯥꯛꯂꯤ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯆꯦꯛꯁꯤꯟꯅ ꯁꯪꯉꯤ ꯀꯥꯔꯣꯡ ꯑꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣꯝꯗ ꯆꯪꯂꯒ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯂꯒ ꯂꯩꯔꯤꯕ ꯌꯥꯏ ꯇꯝꯕꯒꯤ ꯁꯥꯗꯣꯡ ꯁꯒꯣꯜ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯀꯩꯂꯦꯡꯁꯤ ꯈꯨꯠꯂꯥꯏꯗꯨꯅ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯋꯥꯈꯜꯗꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯀꯩꯂꯦꯡꯁꯤ ꯈꯨꯠꯂꯥꯏꯗꯤ ꯍꯦꯛ ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯩꯂꯦꯡꯁꯤ ꯈꯨꯠꯂꯥꯏꯁꯤ ꯆꯠꯂꯨꯕꯗ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯤꯇꯝ ꯂꯩꯔꯤꯕꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯈꯥꯔꯒ ꯊꯝꯂꯕꯗꯤ ꯆꯟꯁꯤꯜꯂꯕꯗꯤ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯁꯣꯛꯄ ꯊꯦꯡꯕ ꯉꯝꯂꯔꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯌꯦꯡ ꯈꯨꯜꯂꯥꯛꯄ ꯆꯣꯊꯦꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯨꯈꯠꯇꯕ ꯌꯥꯗꯕꯅꯤ ꯏꯍꯥꯡ ꯍꯥꯡꯅ ꯊꯝꯕꯁꯤꯗꯤ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯂꯥꯛꯂꯒ ꯀꯩꯂꯦꯡꯁꯤ ꯈꯨꯜꯂꯥꯏ ꯑꯁꯤꯕꯨ ꯊꯦꯡꯕ ꯁꯣꯛꯄ ꯁꯠꯇꯣꯛꯄꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯠꯂꯒ ꯂꯩꯈꯤꯕꯒꯨꯝ ꯆꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯁꯥꯎꯝ ꯑꯃ ꯀꯥꯔꯣꯡꯒꯤ ꯃꯁꯥꯗ ꯐꯪꯂꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯆꯜꯗ ꯁꯣꯜꯂꯝꯂꯤꯕꯗꯨ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯩꯔꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯣ ꯆꯪꯁꯤꯜꯂꯛꯄ ꯀꯥꯟꯗ ꯎꯔꯤ ꯄꯥꯏꯇꯦ ꯑꯗꯨ ꯃꯆꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯀꯥꯔꯣꯡꯅ ꯄꯥꯏꯇꯦ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤ ꯉꯁꯥꯏꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯃꯥꯒꯤ ꯃꯁꯥꯗ ꯇꯤꯟꯅꯦꯠꯂꯤꯕ ꯂꯥꯏꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤ ꯑꯩꯅ ꯈꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯕꯗ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯏꯇꯦ ꯂꯥꯎ ꯅꯌꯨꯝ ꯐꯥꯎꯕ ꯆꯠꯂꯁꯤ ꯂꯥꯎ ꯄꯥꯏꯇꯦꯅ ꯇꯥꯗ ꯀꯥꯔꯣꯡ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯌꯨꯝꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯈꯛ ꯂꯩ ꯑꯩꯕꯨ ꯊꯤꯡꯒꯅꯨ ꯇꯥꯗ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯥꯔꯣꯡꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯗꯅ ꯈꯜꯂꯨꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯈꯨꯜ ꯑꯁꯤ ꯃꯨꯠꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯁꯤꯟꯕꯒ ꯄꯥꯡꯀꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯣꯅꯤ ꯃꯗꯨꯒꯨꯝꯂꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯑꯗꯣ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯔꯣꯏ ꯂꯥꯛꯎ ꯆꯠꯂꯁꯤ ꯂꯥꯛꯎ ꯀꯥꯔꯣꯡꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯃꯖꯥꯔꯨꯒꯤ ꯃꯐꯝꯗ ꯄꯥꯏꯇꯦ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯛꯂꯒꯅꯨ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯕꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯡ ꯐꯔꯒꯗꯕꯅꯤꯀꯣ ꯆꯠꯂꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯂꯒꯅꯨ
ꯑꯁꯨꯝ ꯇꯧꯅ ꯀꯥꯎꯔꯣꯡꯅ ꯄꯥꯏꯇꯦꯗꯨ ꯊꯤꯟꯖꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯈꯨꯜꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯇꯥꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯉꯁꯤꯗꯤ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ ꯃꯈꯣꯏ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯃꯠꯇꯅꯁꯨ ꯉꯁꯤꯗꯤ ꯃꯐꯦ ꯂꯥꯡꯕ ꯉꯝꯗꯦ ꯂꯥꯛꯄꯒꯤ ꯃꯤꯋꯥꯈꯣꯜ ꯃꯤꯡꯒꯜ ꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕꯗꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯈꯣꯜꯒꯤ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯑꯗꯣꯝꯗꯅꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯍꯪ ꯌꯥꯎꯗꯕ ꯑꯃꯒꯨꯝꯅ ꯊꯨꯞꯆꯤꯜꯂꯒ ꯂꯩꯔꯤꯕ ꯏꯈꯦꯡꯇꯅ ꯇꯩꯔꯕ ꯄꯥꯔꯤ ꯑꯗꯣ ꯁꯣꯔꯗꯤ ꯍꯣꯜꯂꯤ ꯃꯍꯥꯛ ꯑꯗꯣ ꯁꯤꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯑꯁꯨꯝꯅ ꯀꯣꯟꯁꯤꯜꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯈꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯌꯥꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯀꯌా ꯑꯃꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅꯤ ꯊꯣꯔꯛꯂꯤꯕ ꯃꯩꯈꯨ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯍꯥꯛꯅ ꯇꯣꯂꯤꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯁꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯐꯛꯀꯦ ꯇꯧꯔꯕꯗ ꯀꯣꯟꯌꯥꯏꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯁꯥꯗ ꯆꯪꯈꯤꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯝꯕꯗꯣ ꯁꯣꯔ ꯑꯗꯨ ꯇꯞꯊꯈ꯭ꯔꯦ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯆꯤꯡꯁꯦꯞ ꯂꯣꯛ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯁꯛ ꯃꯑꯣꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯥꯗꯕꯤ ꯄꯥꯔꯤꯅ ꯊꯨꯞꯆꯤꯜꯂꯒ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯔꯛꯄꯒꯅꯤ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯀꯌꯥꯁꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯊꯣꯔꯛꯂꯤꯕ ꯁꯥꯃꯨ ꯂꯝꯆꯥ ꯀꯌꯥꯗꯁꯨ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯀꯞꯄꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯃꯁꯤꯗ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ ꯅꯨꯡꯁꯤꯟ ꯃꯨꯔꯕ ꯃꯩꯈꯣꯏ ꯃꯅꯤꯜ ꯇꯧꯔꯕ ꯃꯁꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨ ꯃꯦꯟꯃꯟ ꯇꯥꯗꯕ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨ ꯉꯥꯛꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯁꯥ ꯁꯦꯒꯜ ꯑꯗꯨ ꯄꯥꯏꯔꯒ ꯂꯣꯛꯆꯠ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯟꯈ꯭ꯔꯦ ꯄꯥꯔꯤ ꯑꯗꯣ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯈꯨꯜ ꯑꯁꯤ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯂꯩꯇ꯭ꯔꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕ ꯅꯨꯡꯉꯥꯏꯔꯕ ꯈꯨꯜ ꯑꯃꯈꯛ ꯑꯣꯏꯔꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯈꯨꯟꯖꯥ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯒꯗꯕꯒꯤ ꯁꯤꯟꯗꯨꯅꯇ ꯂꯩꯔꯕ ꯃꯤꯐꯠꯇ ꯄꯥꯔꯤ ꯑꯗꯨꯕꯨ ꯃꯔꯨ ꯃꯔꯥ ꯐꯨꯛꯅ ꯃꯨꯊꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯏ ꯃꯩ ꯍꯔꯥꯎ ꯇꯌꯥꯝꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯃꯈꯣꯏꯅ ꯄꯥꯔꯤ ꯑꯁꯤ ꯈꯪ ꯃꯤꯐꯠꯇꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯔꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯦꯞꯂꯨꯕ ꯇꯥꯔꯕꯗꯤ ꯃꯤꯐꯠꯇ ꯄꯥꯔꯤ ꯑꯁꯤꯅ ꯃꯈꯣꯏꯕꯨꯁꯨ ꯇꯨꯝꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯃꯇꯨ ꯃꯃꯥꯟ ꯁꯣꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯄꯥꯔꯤꯒꯤ ꯐꯠꯇꯕ ꯃꯈꯣꯏꯅ ꯈꯪꯕꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇꯝꯗꯔꯒ ꯇꯣꯂꯦꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯕꯨ ꯁꯥꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯩ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯗꯨꯁꯨ ꯉꯔꯥꯡ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯨꯆꯤꯌꯥ ꯀꯣꯟꯕꯤꯗꯣ ꯇꯣꯂꯦꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯁꯤꯖꯤꯟꯈ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯍꯥꯟꯅꯒꯤ ꯃꯄꯥꯡꯒꯜꯒꯨꯝꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯜꯂꯛꯂꯤ ꯂꯥꯏꯉꯝ ꯑꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯄꯥꯒ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯁꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯉꯝꯅ ꯃꯄꯥ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅꯕꯨ ꯍꯥꯏꯔꯝꯃꯤ ꯄꯥꯕꯒꯤ ꯏꯁꯥꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯏꯉꯝ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯅꯤ ꯍꯥꯟꯅꯒꯤ ꯏꯁꯥ ꯁꯣꯟꯕꯗ ꯅꯠꯇ꯭ꯔꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯅꯪꯅꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯅꯦ ꯏꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯂꯥꯏꯉꯝꯅ ꯄꯥꯕ ꯃꯇꯝ ꯀꯨꯏꯔꯦ ꯄꯥꯕꯅ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯈꯨꯟꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯕ ꯉꯁꯤꯗꯤ ꯄꯥꯕ ꯏꯄꯥ ꯏꯆꯥꯅꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯨ ꯄꯥꯕ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯃꯟꯗꯅ ꯋꯥꯈꯜ ꯑꯁꯤ ꯏꯐꯛ ꯐꯛꯁꯤꯜꯂꯤ ꯑꯅꯝ ꯑꯍꯁꯨꯔꯦꯗꯣ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯏꯉꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤ ꯆꯨꯝꯃꯤ ꯏꯄꯥꯅ ꯀꯨꯏꯔꯦ ꯏꯆꯥ ꯑꯁꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯦꯟꯗꯣꯛꯍꯟꯗꯨꯅ ꯂꯩꯕꯁꯤ ꯉꯁꯤꯗꯤ ꯀꯣꯏꯕ ꯄꯨꯊꯕꯁꯤ ꯃꯉꯥꯏꯗꯅ ꯀꯔꯣꯝ ꯃꯥꯏꯀꯩ ꯆꯠꯁꯤꯒꯦ ꯄꯥꯡꯕꯗ ꯆꯠꯁꯤꯔꯥ ꯑꯋꯥꯡ ꯄꯥꯡꯕꯗ ꯆꯠꯁꯤꯔꯥ ꯅꯣꯡꯄꯣꯛ ꯆꯠꯁꯤꯔꯥ ꯅꯣꯡꯆꯨꯞ ꯆꯠꯁꯤꯔꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤꯅ ꯅꯪꯕꯣ ꯂꯥꯏꯉꯝꯅ ꯄꯥꯕ ꯈꯨꯟꯈꯥ ꯄꯥꯠ ꯑꯁꯣꯝꯗ ꯆꯠꯂꯨꯁꯤ ꯈꯨꯟꯈꯥ ꯄꯥꯠꯇ ꯆꯠꯇꯕ ꯀꯨꯏꯔꯦꯗꯣ ꯄꯥꯕ ꯆꯨꯝꯃꯤꯅꯤ ꯈꯨꯟꯈꯥ ꯄꯥꯠꯇ ꯆꯠꯂꯨꯁꯤ ꯉꯥ ꯐꯥꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥ ꯀꯌꯥꯝ ꯐꯥꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯁꯤ ꯂꯥꯛꯑꯣ ꯂꯨꯁꯤ ꯏꯆꯥ ꯅꯨꯄꯥ ꯂꯥꯏꯉꯝꯒ ꯑꯩꯒ ꯈꯨꯟꯈꯥ ꯄꯥꯠ ꯑꯗꯣꯝꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯕ ꯏꯃꯥꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯗꯣ ꯃꯔꯦꯡ ꯕꯥꯂꯗꯨꯗ ꯇꯣꯡꯍꯜꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛꯇꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯈꯨꯟꯈꯥ ꯄꯥꯠ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯨꯃꯨꯡ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯋꯥ ꯑꯀꯨꯞꯄ ꯑꯃ ꯈꯟꯅꯖꯔꯤ ꯇꯨꯝꯕꯨꯡꯅ ꯃꯃꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯁꯤꯟꯒꯗꯕꯅꯤꯀꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯅꯪ ꯅꯤꯡꯁꯤꯡꯉꯝꯒꯗ꯭ꯔꯥ ꯅꯤꯡꯁꯤꯡꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯊꯥꯔꯤꯛ ꯊꯥꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯍꯥꯏꯔꯕꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯇꯨꯝꯕꯨꯡꯅ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯗ ꯅꯪꯕꯨ ꯂꯨꯝꯕ ꯂꯥꯛꯄꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯅꯤ ꯅꯨꯃꯤꯠ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯅꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗꯅꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯣ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯏꯁꯥꯁꯤ ꯇꯨꯈꯤ ꯍꯧ ꯆꯨꯡꯉꯤꯗꯣ ꯊꯥꯔꯤꯛ ꯊꯥꯅ
낭디 아이 코이 굴다부 까리부 탱나리부노 하이시버 하유 다시 마담마두다 아이나 탱나바도 고라 낭원다 워리디 리키바 낭 가우라 보이리고 마투 마말리 폰 폴라바 마사마나이 상상라바 ngawrabara phairabara khangdi changni bani pa ma khak thengna khibani nipa du nai ngonda hairam khiwa do nangonda suaina tam khibani ko asumna hairam bani e masa na laba masamu pharaba pakhang nang na khulla sida lakpadi nangi tongi pomit po haige do ngasi aina haigadri wa si nang munna tasilo nangi nasa hangtakta nangi nasu hangtakta nang ngasi yoitong kamdong ba nungayebi marang kaina palu khaidna tamli asi natragana nang ngasi lai khata bada maru phugna mangu khaidna amasu tam ani asigi manungda nangi laibak amadi lepadawi asumna angau sakni mani paduna aingonda hairam khiba madu nang ningsingdabrani tarik thana adubudi ningsinge adubu kaidoragene matang isa sada kay ningsingbirak libadubo angawuduna haibu wa karisu laitaba wa adubu nangbu ngai khoni nangi khetok pithoi dabidu tawbuduni ahal lamo singna haina balaini lambi shorok taw khal tadana salami o yaman nasak sungang khangdaba nangbu khamlaga hairak bawa adudi sungalli khoyum lain haibaga poktak puga sak mani haina ahal lamo singi pawro lairibani nangi adungma khetok budu tawgano aina hairibadi isa tolena madi su laingom gi hangtakta ai ase yoitong khamdong ba nungai bi marang kaina pan ma ngamlagan sinidna khalibas karisu laiba wa ne teda tarik thana hoi adubudi hausik nungai na pali ba simangai dana imong nupina thabai khang tawri ba simateng amuk ta pangsiluki nang warim suba siwareda hoi kya siaram laga tarik tha do mamong nupina sakum madomda losin kumjile ma yamudu yaw sankhira nakala marom na kun kha pal adom da tole do masani palai ngamadu lengthong naraga lakpana pat adu yawri pal adu da nga phabi nupi manga taru khak lairam sidi mi yamna lairam de ine thoinu hoisul lairi boiriko aduga ine tombi sna hoisul lairi eitai ma tharo sang hoisul lairi boiriko nga fabda mathau oirabani humangana pi kang khai nungsa marak sida yenguni tawibasi ai pa gi mongo laingam yengutu isani yengni haibedo asumna masani pa do pat adu de yeng halingai amai ba tolen pat adu gi wang masomda hai fetang yenguni mahangna kari gumba amakak uba fangni pat asigi wang masomda mahaki mamit asida masin marang oin uribra khangdi kari gumba makoi maram isong song la amu visual na lai ting laba kana gumba mira laira khangdaba amakak mangona munni yenglag lairamni bedo tolena uri pat adu su pangchau bana tabanina mahang ingan nga na uri kanano mo siri sakni baga oi basala maki masak mo ngasin naksindra ba di munna kang mangamlaro ay koy kulla sigi midi mante may kaya sunda selu tabayada ay pagi laingam selu nane tharo sanghoy gi manakta leira mo ko makoy ni nga fari ba siyeng lamu ipa som da mukta selu kigi baba koy di koy raglaganu ko hoy ipa sele ko nang masileng na leiram kadabani pataga kum tharam ba yaro wahai kya siaraga tolena do pal adugi wang masom da langna bagida magta patpal adu samaglagni mahangna wang masom yorok pa kandadi mahangna nga saida ukhibado lairamdi akoy do koina koyengi laptak na amu oi mafam sidigi khara tam khraga yaade thuna salibanu yengni ada amuk lairari masibo atamna na ingonda langna riba oiraba sala daibang miyoiba oiraba simasiri asamba amadi oiroi mahaki sa ingon da karigumba ama khaining badi malida mahaki mong tausi masileng lam daba oisel mahang lairi ba singi manaktam na ay amuka sila kayi tolen hatu na mahang na uri ba sakta madugi manaktam na amuka sila manak yaw silang laba kanda amuk siyang mang kay koy bado amuk yengi hantag iyeng laba kanda di mahaki tunga domda laipungoy kayoy lairi ba atong baduda pamaga amuk lairam tolen kang bani Masuntok panida ko. Ay gimita uri ba na hapo kanano? Ay bu na hang na munna yang no kari mo wahay kara haining mo mataw utpadi. Kari haining hayu na. Ay nangamba oira ba di adong gimateng pangsagi. Nipado tolenda mamit ado taraw na munna yang sari. Al gimatam yam no oira nipado. Makoy marang ado su isomsong. Tolen sumamit ko to makay. Nipado da munna yang sari. Amo ka sumanak siyang silagahangi. Kari haibi gada ba no? Ahal gimatam oira ba o? Nangna haining wadu haibiyo yeng bada aram korang bana pik thalaba sumari ay ne kari mateng pangjaw gi nipa duna amay ba tolen
ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯅꯤꯕ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯧꯊꯣꯛꯄꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯃꯇꯧꯅ ꯈꯟꯗꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯪꯁꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯈꯩꯕꯨ ꯄꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯣ ꯅꯤꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦ ꯍꯟꯇꯛ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯑꯁꯤꯗ ꯅꯍꯥꯛꯅ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯄꯨ ꯊꯧꯅꯤ ꯄꯔꯩ ꯁꯦꯠꯄ ꯇꯔꯦꯠꯅꯤ ꯁꯨꯕ ꯊꯥꯡꯖꯗ ꯑꯣꯏꯔꯤ ꯃꯁꯤ ꯂꯣꯏꯔꯕꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯅꯁꯥꯅ ꯈꯪꯖꯔꯕ꯭ꯔꯥ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯟꯖꯤꯡꯒꯤ ꯀꯣꯟ ꯌꯥꯏꯗꯨ ꯐꯨꯛꯂꯒ ꯑꯩꯅ ꯌꯥꯏꯈꯨꯜ ꯇꯝꯅ ꯄꯨꯒꯅꯤ ꯑꯗꯨꯗ ꯌꯥꯏꯈꯨꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯧ ꯍꯥꯏꯕꯗꯨꯗꯤ ꯏꯕꯗꯧ ꯄꯥꯈꯪ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯪꯇꯥꯛ ꯑꯣꯏꯅ ꯄꯤꯔꯒꯗꯕꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯈꯪꯖꯕ ꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯁꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏꯗꯨ ꯅꯍꯥꯛꯅ ꯃꯔꯨ ꯃꯔꯥ ꯐꯨꯛꯅ ꯂꯧꯈꯠꯀꯗꯕꯅꯤ ꯐꯨꯀꯠꯀꯗꯕꯅꯤ ꯊꯥꯡꯖ ꯇꯔꯦꯠ ꯑꯗꯨ ꯅꯍꯥꯛꯅ ꯊꯧꯅꯤ ꯄꯔꯩ ꯁꯦꯠꯂꯕꯗꯤ ꯅꯍꯥꯛꯅ ꯇꯔꯥꯏꯅ ꯁꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏꯗꯨ ꯂꯧꯈꯠꯄ ꯐꯨꯀꯠꯄꯁꯨ ꯉꯝꯂꯒꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯍꯥꯏꯕꯤꯌꯨꯗꯣ ꯅꯤꯄꯥꯗꯨꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏ ꯑꯃ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡꯂꯕꯗꯤ ꯄꯟꯊꯕ ꯇꯧꯗꯨꯅ ꯅꯍꯥꯛꯅ ꯃꯔꯤ ꯃꯊꯪ ꯃꯥꯡꯍꯟꯒꯗꯕꯅꯤ ꯌꯥꯏ ꯇꯔꯦꯠ ꯑꯗꯨ ꯃꯔꯨ ꯃꯔꯥ ꯐꯨꯛꯅ ꯃꯥꯡꯍꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯅꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯏ ꯇꯔꯦꯠꯃꯛ ꯃꯔꯨ ꯃꯔꯥ ꯐꯨꯛꯅ ꯃꯥꯡꯍꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯌꯥꯏ ꯇꯔꯦꯠꯅ ꯃꯨꯠꯄꯒꯨꯝꯅ ꯅꯍꯥꯛꯀꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯨꯠꯀꯅꯤ ꯄꯨꯡꯁꯤ ꯁꯤꯒꯅꯤ ꯃꯄꯨ ꯃꯍꯥꯛꯅ ꯐꯥꯎꯕ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯝꯂꯛꯄ ꯃꯥꯂꯦꯝ ꯑꯁꯤꯕు ꯊꯨꯒꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ ꯅꯍꯥꯛꯅ ꯃꯁꯤ ꯈꯪꯉꯨ ꯅꯍꯥꯛꯅ ꯏꯆꯝ ꯆꯝꯖꯅ ꯌꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯁꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏꯗꯨ ꯃꯥꯡꯍꯜꯂꯕꯗꯤ ꯑꯇꯩꯗꯤ ꯇꯔꯥꯏꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜꯅꯤ ꯁꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯑꯁꯤꯅ ꯃꯥꯡꯍꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯌꯥꯏ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯃꯈꯥ ꯇꯥꯕꯗ ꯅꯍꯥꯛꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯔꯨꯕ ꯉꯥꯛꯇꯅꯤ ꯃꯁꯤꯕꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯧꯊꯣꯛꯄꯅꯤ ꯎꯏꯗ꯭ꯔꯦꯗꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯊꯥꯡꯖꯗꯣ ꯆꯠꯂꯣ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟ ꯌꯥꯏꯗ ꯆꯠꯂꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡ ꯇꯥꯕꯗ ꯅꯍꯥꯛ ꯀꯥꯎꯔꯒꯅꯨꯀꯣ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯂꯦꯞꯅꯤ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯈꯨꯕꯥꯡ ꯌꯥꯏꯗ ꯈꯨꯜ ꯑꯁꯤ ꯍꯤꯡꯖꯕꯅꯤ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯦꯡꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯏ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯈꯨꯟꯈꯥꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯗꯨꯁꯨ ꯃꯁꯤ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯉꯥ ꯐꯥꯔꯤꯕ ꯑꯗꯣꯝꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯋꯥꯈꯜ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯂꯥꯏꯉꯝꯅ ꯄꯥꯕ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯈꯨꯟꯈꯥꯄꯥꯠ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯇꯨꯔꯦꯜ ꯑꯁꯣꯝꯗ ꯆꯠꯂꯁꯤ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤ ꯄꯥꯕ ꯇꯣꯂꯦꯟ ꯑꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯉꯥ ꯐꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ ꯑꯃꯨꯛꯀꯁꯨ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯥ ꯇꯣꯂꯦꯟꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯔꯤ ꯄꯥꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤꯌꯦ ꯄꯥꯕ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯣ ꯆꯠꯂꯁꯤ ꯇꯨꯔꯦꯜ ꯑꯁꯣꯝꯗ ꯆꯠꯂꯁꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯨꯔꯁꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯇꯨꯔꯦꯜ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯋꯥꯈꯜ ꯑꯃꯈꯛꯁꯨ ꯂꯥꯛꯑꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯃꯨꯔꯕ ꯂꯥꯏꯔꯦꯜ ꯑꯆꯧꯕꯗꯣ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯣ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯂꯕ ꯂꯤꯜ ꯑꯃ ꯎꯠꯍꯟꯗꯨꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯂꯤꯜ ꯑꯗꯨꯅ ꯐꯨꯈꯤꯕꯒꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯔꯤꯕ ꯀꯌꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝꯅ ꯄꯥꯕ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯑꯁꯤ ꯇꯔꯨꯅ ꯎꯏ ꯏꯄꯥ ꯏꯆꯥ ꯉꯥꯏꯍꯥꯛꯇꯪ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯨꯁꯤ ꯄꯥꯕ ꯑꯩ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯝꯅꯤꯡꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯆꯥꯅꯤꯄꯥ ꯂꯥꯏꯉꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯧꯊꯔꯤꯕꯅꯤ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯄꯒꯤ ꯃꯑꯣꯡꯗ ꯇꯣꯂꯦꯟꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯈꯪꯖꯕ ꯅꯠꯇꯦꯅꯤ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯅꯣꯡꯆꯨꯞ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯣꯌꯨꯝ ꯃꯄꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯄꯨꯈꯠꯇꯅ ꯏꯁꯤꯡ ꯌꯥꯏ ꯑꯁꯤꯗ ꯃꯁꯥꯁꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯗꯦꯡꯂꯒ ꯅꯪꯕꯨ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ
มาขุดขัดแล้วก็เกาหลีเนี่ยนังบอกกุมบยาดิโกมาชิดกุมลูบตาราบดีสานะฮักยุมโยบุดสวยดนนาระกันนาชาโรชลสิลักโลมาชิดกุยเนลัยเบียดีลายมาที่พงมาตำนันอีปายชานึงสิมาชิดลักลิบสิมาชามีปลายงมาขุดังตับลงนับไปกวนขัดลีอาดูก็มายุมนะฮัลลักหายดนเตามาชามีปลายงมันนิงายอมุกตารักนั่นป้าบ้าอาดูไอ้มาตาราบดีนุกชุบสิงสังอาชมเดสลุกตาบันีนุกชุบสิงเจ้าดไอ้ยำละสนิงมาดูสัตระบดีป้าบ้าไอ้ยุมดาหันจินมังงมวยไอ้นิงายเตาบันีตัวเลนะมุนทกปนีดูก็มาสิกยังงสิงาสิเดียให้เนตานาบอนทงนวากเลยดก็พารินุกชุบสิงสังสิงยาชมเดสละสิไอ้เนี่ยงรังมีพัดอาดูมาปุ่มตั้งไอ้พูรัมบดมาดูบุกการมาพิมพ์เดลัยริบโนเยงอุกิอาชมนุมาชานีปลายงามดูปูรกามาคุยคุลละสิตัวบัดช้ำแล้วก็น้องชุบจึงสั่งสิงยาชมดูข้าวรกละอัมสิงยากิเทียละดูยาวรีสิงยากิเทียละดูปักละบัลลัมปักอามากักสุเลยลัมปักอาดูตัวมาป้ามาซาดงอิฮักนังดีเจนจงดูนัสชานีตัวเลยนะอีปากินุ่งศิระบ้านางมาฟุมาสิดงอิฮักชานระกเลยรามุโกอีปาชมเดการีกุมามาตังเยียงลุกิกิมาซานีปาดงอิฮักชานรำเลกาmahang ngarang pura lang thoki ba bari na sta ki ba sing khong adum da sanga ami adu ba ngak pani madu uro bada tole na do ngak pana kham thing kai ike ngak ta tarak lai ram ba adu ga khosin na sang khoro kho laga sing khi ba gum lok lai ri ba dom da sing sin khi ba gum uri madu bu bada masa do thak nik pani amai ba tole na do khari ma ta no si de ngarang ai na kong tiak ko ma khai masa do ipum tangai phudaram la ba bari adu mahak sige hairabadi mafumashite sirga lairam bayai madu sunatna masasi nakalla sumda loksap asumda sro singkri basibu masibu kamdawna no mafumashite lairi ba jiba pan ba saing sab amatanasu maku saga namnati noksap sing sang sida lairi ba jiba pan ba puri makoyum lai sadong ngaktani mabuksial siangda ba puksial fataba taibang niwoi badi makoy ni kaidaw nungda masinjak matawoi gadabanati ai na singnari ba si sumbatay saura ba singjaw sigi mura ba suklaba loksap adom da singlaga pukri ba sinatak pa rin mahak asi kanagong batay bang miyoy ba amana atam na ng tawgiyaw na tawba na traga na huyum loay na di oiroy tayo bang miyoy ba amana atam na ng tawgiyaw na tawba oirang mani ay loksap adom da siyang silaga yeng lo sila hangang siyaw rin matam su tenzin kinabani matung taba matang saba na muklak naga ayang silagi hawag si kiri yung dahan na batawari asum na amay batulay na do samay lay laga ngayak tang masani palay nga madu singyagay tiyala do da siyentong sanaram laga masani pa do pura ga adu mayum mo nga maran yay da hankiran matam di adu maghawsan ki numit asigi numirang orangi matam mado mapung pani yaw silagi mamsuk taruk matam dani matam masida thai me yado khulak pa sothi gi mayum da selak lam ngasai ungonta na thai me yado khulak pa gi mayum da la amani aduga amung mayum da han thibani hausik amung yamna pa kana selak pa si arong amani makhoi kharama sothi gi mangola du famlang wa tanar ga lairam ni bito angu ko poi thai me na prapchen silaga mapi ra selaga sumna hairak lami ibungo khulak pa amukta ai khoi gi masum da lak pi ai gi sanu pi malia do ai khoi myam na lang na fa na ngam du na lehori ma pu sena na bagi damakta khulak pa na hang na thabirakpani pi ani ohumado makhoi singado masamu phoidun amuk toibul heore angaw leina hobugum tawri masibu karamna tawgadabno ai khangno lakno leiba ngamdre ulaw khongna kapi thaimi adu pai leje tabati mayang siganga kangmani chothi adu su pantha tawdi makhoi myam kudak asida haimei gi mayum tamna lai maliado kapo lawbo mapuroi ba larng amadu bukhorga angak pagi mawongi tawraga leiram libado arong adu prapchang silaknaga masila du talaiwa am sholi aduga malia gi mai kai tamna hu hain ahum lakam asum ne tawbari maliado wakal ta dan du mak lekha kri karong angak pani ko aina singna badu mak sumde hai bungo sothe itai ma thai mai aina haija ka da bawari ibi malia se mahaki mafamda potchem tawi yumda laitana laiba ngamdana bagi damakta mahagasi angaw ba amagumna mapunsi sili na bagi damakta posyam tharak pani masi na takpari mahagu kalak yeng thibam yoy na tawbo irangani ay na hairi basi amaga khana sene na ba haibane tiko magi masara lairi potsak do haibani ngasigi di irenje na pot harakani adu mahaki masara posyam thakri basi ay namuktang yeng sari karong na maliyagi manakta para prapchang sili aduga maliyagi makudang adu pairaga makutsagi karakarak sing adu pai dun ye asung ngehak ying lamatung mahang na khangli masilda shumna sholei masidi
ꯉꯥꯎꯅ ꯐꯩꯅ ꯆꯠꯅꯕ ꯃꯄꯨꯟꯁꯤ ꯑꯁꯤ ꯀꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯁꯤ ꯑꯃꯁꯤ ꯇꯧꯔꯛꯄꯅꯤꯗꯅ ꯈꯪꯂꯤ ꯃꯔꯨ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯧꯕꯤꯌꯨ ꯌꯥꯗꯦ ꯏꯇꯩꯃ ꯊꯥꯏꯃꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯥꯂꯤꯌꯥ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯔꯣꯏ ꯃꯔꯨ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ ꯇꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯑꯗꯨ ꯃꯇꯣꯝꯅꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝ ꯆꯥꯅ ꯃꯍꯥꯛꯅ ꯌꯦꯡꯕꯤꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯃꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯕꯗꯤ ꯅꯤꯡꯂꯨꯕꯅꯤ ꯀꯥꯔꯣꯡ ꯃꯍꯥꯛꯃꯛꯁꯨ ꯆꯣꯊꯦ ꯑꯗꯨꯁꯨ ꯃꯉꯥꯏ ꯁꯧꯔꯥꯡꯅꯕ ꯃꯥꯏꯊꯣꯡ ꯄꯨꯔꯛꯏ ꯀꯅꯥꯅꯕ ꯄꯣꯠꯁꯤ ꯑꯃꯁꯤ ꯇꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯃꯊꯟꯗꯅ ꯃꯨꯛꯅꯤꯡꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯊꯥꯏꯃꯩ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯤ ꯈꯣꯡꯒꯩ ꯀꯞꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯕ ꯇꯥꯗ ꯀꯥꯔꯣꯡ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯂꯥꯡꯉꯣꯡꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯀꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪꯒꯅꯤ ꯃꯈꯣꯏꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯂꯩꯇꯦ ꯀꯅꯥꯅꯕꯨ ꯄꯣꯠꯁꯤ ꯌꯥꯝ ꯇꯧꯁꯤꯟꯒꯗꯕ ꯃꯥꯂꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯕꯗꯒꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯤꯄꯥꯒ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝ ꯇꯧꯔꯁꯤ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯏꯅꯦ ꯊꯥꯏꯃꯩ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯍꯤꯡ ꯌꯥꯔꯛꯂꯣ ꯅꯨꯡꯇꯤ ꯆꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯔꯒꯗꯕꯅꯤ ꯅꯤꯄꯥ ꯑꯅꯤ ꯅꯤꯄꯤ ꯃꯉꯥꯃꯨꯛ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯀꯣꯇꯥꯗ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯔꯣꯡ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯅ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯖꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯁꯇꯩ ꯀꯔꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯜꯂꯕ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯂꯤꯌꯥꯒꯤ ꯃꯐꯝꯗ ꯀꯅꯥꯅꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯂꯥꯡꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯔꯝꯕ ꯃꯤꯑꯣꯏꯅꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯤꯕꯅꯤ ꯑꯁꯨꯛ ꯂꯨꯔꯕ ꯄꯣꯠꯁꯦꯝ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯪꯂꯨꯕ ꯇꯧꯗꯦ ꯃꯥꯂꯤꯌꯥ ꯌꯦꯡꯂꯨꯕꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯈꯛꯇꯅꯤ ꯃꯁꯤꯜꯂꯁꯨ ꯑꯁꯨꯝꯅ ꯁꯣꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯛ ꯀꯟꯕ ꯄꯣꯠꯁꯦꯝ ꯑꯁꯤꯕꯨ ꯅꯨꯄꯤꯖꯥꯗꯨꯗ ꯀꯅꯥꯅꯕꯨ ꯊꯥꯕꯤꯔꯤꯕꯅꯣ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯔꯕꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯥꯏꯅꯔꯕꯗꯨꯗ ꯌꯥꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯡꯉꯣꯡꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯗ ꯉꯥꯜꯂꯕ ꯃꯇꯝꯗ ꯋꯥꯁꯤ ꯀꯨꯞꯅ ꯈꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯩ ꯆꯣꯊꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯆꯣꯊꯦꯅ ꯉꯁꯤꯗꯤ ꯃꯤꯐꯝ ꯑꯆꯧꯕ ꯑꯃ ꯑꯌꯨꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯄꯥꯎꯖꯦꯜ ꯄꯤꯕꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯊꯨꯡꯂꯔꯕ ꯃꯔꯨ ꯑꯣꯏꯅ ꯂꯥꯡꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯡꯉꯝ ꯃꯈꯣꯏꯁꯨ ꯂꯥꯛꯑꯝꯃꯤ ꯊꯥꯏꯃꯩꯁꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯂꯤꯕꯗꯣ ꯃꯅꯥꯛꯇ ꯐꯝꯃꯒ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯀꯞꯆꯩ ꯆꯣꯊꯦꯅ ꯃꯥꯃ ꯒꯥꯡꯇꯦ ꯏꯅꯦ ꯂꯩꯔꯨꯡꯂꯥ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯎ ꯍꯧꯖꯤꯛ ꯆꯞ ꯆꯥꯕ ꯋꯥꯗꯨ ꯉꯥꯡꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯟ ꯅꯝꯕꯤꯗꯨꯅ ꯆꯤꯟ ꯊꯤꯔꯕꯗꯤ ꯑꯩꯅ ꯄꯤꯕ ꯆꯩꯔꯛ ꯑꯗꯨ ꯅꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯗꯨ ꯐꯣꯡꯗꯣꯛꯎ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯅꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯔꯨ ꯐꯪꯅ ꯃꯤ ꯑꯁꯤꯕꯨ ꯉꯥꯎꯅ ꯐꯩꯅꯕ ꯅꯈꯣꯏꯅ ꯄꯣꯠꯁꯦꯝ ꯑꯁꯤ ꯇꯧꯁꯤꯜꯂꯤꯕ꯭ꯔꯥ ꯃꯇꯧ ꯀꯔꯝꯅ ꯄꯣꯠꯁꯦꯝ ꯑꯁꯤ ꯅꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯇꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯒꯥꯡꯊꯤ ꯑꯃꯗꯤ ꯂꯩꯔꯨꯡꯂꯥ ꯑꯗꯣ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯍꯩꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯨꯡꯂꯥ ꯑꯗꯨ ꯃꯔꯧ ꯂꯩ ꯒꯥꯡꯊꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯛ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯍꯥꯛꯅ ꯆꯣꯊꯦꯒꯤ ꯃꯐꯝꯗ ꯁꯨꯝꯅꯕ ꯈꯨꯝꯂꯛꯂꯝꯃꯤ ꯂꯥꯛꯄ ꯆꯣꯊꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯄꯣꯠꯁꯦꯝꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯉꯥꯎꯅ ꯐꯩꯅ ꯂꯩꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯌꯥꯒꯤ ꯃꯃꯥ ꯊꯥꯏꯃꯩꯅꯕꯨ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯥꯒ ꯃꯍꯥꯛꯀ ꯈꯥꯏꯅꯍꯟꯈꯤꯕ ꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩꯗꯤ ꯂꯩꯇꯦꯗ ꯏꯆꯥ ꯅꯨꯄꯥ ꯉꯥꯎꯅ ꯐꯩꯅ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯁꯨ ꯃꯗꯨꯁꯨ ꯃꯤꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯅ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯊꯥꯏꯃꯩ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤꯗ ꯍꯦꯛꯇꯃꯛ ꯒꯤꯠ ꯂꯥꯎꯅ ꯅꯝꯕꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯂꯩꯔꯨꯡꯂꯥ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯤꯡ ꯑꯗꯨꯃꯛ ꯉꯥꯡꯂꯤꯕꯅꯤ ꯈꯨꯂꯥꯛꯄ ꯆꯣꯊꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯈꯨꯠ ꯆꯪꯂꯤꯕꯅꯤ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯈꯨꯂꯥꯛꯄ ꯆꯣꯊꯦꯅ ꯂꯩꯔꯨꯡꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯉꯁꯥꯏꯒꯤ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛ ꯁꯤꯡꯅꯔꯤ ꯂꯩꯔꯨꯡꯂꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯅꯦ ꯂꯩꯔꯨꯡꯂꯥ ꯏꯇꯧ ꯂꯥꯡꯉꯝꯁꯨ ꯌꯥꯎꯔꯤ ꯏꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯌꯨ ꯀꯩꯗꯧꯔꯛꯈꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯂꯒ ꯌꯥꯒꯗꯕꯅꯣ ꯏꯅꯦꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯁꯦꯡꯕꯗꯨ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯖꯔꯒꯦ ꯏꯅꯦ ꯃꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯨ ꯂꯩꯔꯨꯡꯂꯥꯗꯨ ꯏꯌꯥ ꯇꯧꯔꯒ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯆꯣꯊꯦꯅ ꯍꯥꯏꯌꯨꯅꯦ ꯏꯅꯦ
Inena haibu adu ni tagada bagi mayam na kaurang na ngai basi. Hausi kun pumasi awa na tarakadra haida mi pairing ay sida. Asigum laba matay manaw nung sisana na laymi na hangada basida. As kangre da ine. Amabu yengadra. Hairo ine yasing mo yawado. Matam tinta lagano. Layrung lana. Sumi ay isano pa. Amuk hausig angaw lay na haubugum na. Amuk hauri basi. Wakal mangbugum tauri basi. Masi ay na tawkibani. Ay na. Marak amay isano pa sinupigi mapamda adumak laikibado yaong ilaga laikibado da. Ay na penman dabadagi. Mahaka sinupiga kaya na nabani hayo na ay na silaga tawkibani. Adugo ko na tangday isano pa si imaw nupi asiga kaya na rabasway ko ay yung dalay rabaka na mahaki wakalasi. Karigong mawong amada adumak laikri. Ay na tawsin kiba ay na siyamsin kiba pot siya mado hantok pa hay na aiso. Hawsip hawlot silaga lailiban. Masikidamag mayang imamangda ay asyang mado hay sirabani. Lakba ay bungak piyo. Layrung lagi wakay do dagang tiyo sao na loy kaya mamay mo yung adungag siyang ngangi. Makyas siya alga mahaki ni piya do di yung galay. Miya mga siya kulak pagi mamang magteda mahang nakut taya adab ito uri makut adab prok ti. Kulak pa so tiya na hari ine na yawa do siya magabanin ado di ini. Maliyagi masada hausik marufang kaba. Pot siyam layri basi su ine na tao ba soy na way kani. Natry ini. Mahak na. Mani. Maduso ay na tao kibani. Ay na kuhairi kan mapot siya madu tawkibani. Marufang na bahay na. Amok na wakal tarak na bahay na ay na sinkibani. Isa no pa siya kabong mahakpot siya pagikay na rabadi. Ay gining batong jare kan ay na tawkibani. Wakal telubi ay giiranin. Ay bo amok tang apiyo. Tayo niya do kap laga masano pidi ying laga layram badi. Huglaw na hawgalay. Ando ko prap sin sila ga layrong lagi masama do lak na po ka soro-soro. Miyang gimamanga do da. Miyama do sukhamdi. Maram siya na tawjari basi. Puning pusa sinu hai na mayamado kubak puraga tagat nari tayo may yado po so tena ini nakoy miyam siyang laga amuk da kambiyo karino kumahayo inagadori ni tawlis mayam siyang na so tena harak padigi amuk kami tayo may yado di sao na ngarang nang di mahagado masano piya sibang ngakan ba siya mahak na ni hai na nagkanglak po dito nang isi matamla kanina na nahang ni migi fat na batawra ba di nahakapawa oy gani hai ba si kay daw nung dakalagado ay gisano pinay tompok siya biya sibo nahang hausik di. Tayo mong wakal amok ka na lagta na bagidamag ang ngawang na finalay na bagidamag na sinkraba ko. Wakay kaya si Hayrik na matamoy do porpuk siyang na tayo niya do kung ay kap. So tiye do karita ko tapa no mahakan pang kangri. Kara masera ko pisig layrong lagi mafum na hayda na. Makalaga do maglayram. Mamay tangdi di mahak wakal na malakli. Tada karo. Siyum na tawasi. Miya mga siryari hayo do sirak ang magpihaw da batara ba niya matong mitam narak pa siya. Maduna tada ine layrong lasi masi kulla sidagi tantukrasi aduna faragani maralay da ba makogi imong munong diliyang na kulla sidilay jerasin makoy na upam na badi matong ilaga sa kesa sekrasino da matong ta na makoy kulla sidilay bakay basi soy da na mitam naraglagani hawrig ibya na hasi nga sida karong na ibang usoti amuk da kanta koy na nang nahari buwado amarom da budi yam pari adu po makoy bu kulla sidigi tantuki bakay basi Sirasino hay na may gikomde inchin baga sa managaduriban. Iyang ibang kulasiya ko ay dumafumjaga saba amatelayban natin. Sa marag nga marag lamlag talayban siya kaya nagkwasyalib ni masikak na sunatan na. Hausik kulasi da oy masinakang liban natin. Madugayong kaya siya rin ibang ko. Ato pa amayang si nahang na fanasaw ng labas yun. Fanafati hay na nakalabas wakal na fatabi ibang ko. Karong amok tiyam zilak padigi sot hiya do. Kari hay gada mano kangli. Karong da kari sirak pisigi hay na mahawata na rin. Ngayak tangi matugdo. Karong na. Ado di kulak pa ibungo. Asyum na tawas. Layong lasi. Mahang na karam tawraga. Karam hiram sisin na raga. Pot siya masitaw sinkriya na hay gado. Madukub na tizan na bayada ba. Ado ay ibungo. Hawkra ba di hawkri. Hawsi po ay koy mahag amok hatlo bayara gadra na ibungo. Madugi wado ko na kanarasi. Ado di ini layong la. Ay na hay biyo. Ini na matawkram na pot siya masitaw kiban ay koy na mayek sing na haybi bata arabadi. Ini gisirak ado ay koy na hantajagan. Maduna tadan losin na gado maglayrabadi ini. Kullas gi kulak masamag na suyarabani ini kullas di gitanto kibata. Karamba hiram sisin naraga pot siya mado ini na hayban. Kaday wadi gilawban. Layrong lado masimali tasing hiding dapat masari loy. Iga iya tawraga kawang ado kufit i. Mamay tangdadi. Makoy miyam na ngang silaw silak patik. Mapuroy na susay tanglak patik layrong lado lot payari.